ꯃꯇꯥꯡꯗ ꯂꯩꯉꯥꯛꯀ ꯃꯤꯌꯥꯝꯒ ꯃꯣꯠ ꯈꯦꯠꯅꯕ ꯂꯩꯇꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯗꯤꯋꯥꯔꯃꯤꯡ ꯗꯦ ꯉꯁꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯑꯪꯒꯟꯋꯥꯗꯤ ꯁꯦꯟꯇꯔꯁꯤꯡꯗ ꯍꯧꯗꯣꯛꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯄꯨꯡ ꯄꯥꯎ CABꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀ ꯃꯤꯌꯥꯝꯒ ꯃꯣꯠ ꯈꯦꯠꯅꯕ ꯂꯩꯇꯦ BJPꯅ ꯂꯩꯉꯥꯛꯄ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯔꯛꯇ CABꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯈꯟꯒꯠꯂꯕ ꯕꯦꯅꯤꯐꯤꯁꯔꯤ 294ꯇ ꯂꯣꯟ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ Citizenship Amendment Billna state asida akaiba pirakani haina miyamna nungnangba fawriba adu government asidasu chap chana fawi karigumba bill asina pass taruklabasu state asi chogandanaba kari tobu yabage haibadu numit khudingi khanaduna lakle state asigi oina khajitang safagadaba Manipur People Bill pass tahunaba leptana takshinduna lakle CAB dasu Manipur amadi awang nongpok state exempt tawnaba akanba maungda takshinduna lakle Government asida leiriba singasi miyamna thagalakpani khangna miyamga ihul manana chatle miyamdagi nathaiba amadi khetnaba karisu leite Manipur amadi awang nongpok lamdam chahi kayali sangsitna center na miraiduna lakpadagi ngasisu miyamna chingnaba fawbani tawbatabu miyamna khongjang sangsinba matamda atoppa kanglupta nungaitaba yaba wafam phongdokpa thabak thoram tawbana chingbadi tawbiganu Amoromda India dagi tokhai tarage haibna chingba wafam phongdokpa yaunaribasi karigumba aingi matungina thabak paikhalakpada miyamna nungaitaba fawnaba yai asigumba thabak thoram yariba makai tawbiganu haina appeal tawkhe aina mayamda praja punama kunte marakta ngangbada taba yam waba he ningkha tambagi adu Bharat Sarkar na targa atopa mina targa ekoi moidubu hayang legal action lokalo ekoi dum government sina phai ta harkani praja sing sema mi hone ekoi lei state siki damakta ne ekoi na ngasi oijari se state siki damakta ekoi fight tobani state praja sing na khalli bu wakhan du ekoi different oide praja sing na apprehension lei bu ekoi ju sab chana apprehension lei madugi apprehension lei bu na bu BJP led government ki chief minister ma goiraga su madugi bill do Madu Manipur ki exam talk dibhaw amadi North East ki exam talk dibhaw madu ki mayok ta laigani na I phone na luxury ne madu ki mayok ta phone na laigani hai government si phone na cabinet decision lawraga thajari ne Fishery Minister Kaisi MLA amadi Chief Secretary yauna CM Secretary ta pangthokiba loan yenthokpagi thoram aduda Chief Minister na water body yamna leiba Manipur da ngagi pothok wat na leidiba si mengkhatnaba amadi chahi ani gi manungda ngagi pothok marang kaina puthokpa ngamnaba amadi mapaldagi nga pusilaktrabasu yanabagi damak ngasi loan yenthokpagi thoram asi pangthokpani ngagi machinjak sungnaba machine thongleragani lengaga sina miyam nungainaba amadi wahandanabagi damak paikhalakpa thabaki makha chatharakpani haike government sina nga ta kari dam ka emphasis pirina nga akhoi si nga saban akhoi si maitei aduga naga oiro kuki oiro maitei pangal oiro lai division se nga sai mayang oiro selai ro pegi melen dikil aga lai division su loi nga yam ba chai asu yam nga saba asu yam na ising gi water body su lai rakanda akhoi na nga se mapan dagi pusalaga adusu kari nga haiba upu nga manam namni khangde namde khangde aphabani khangde phatabani khangde madune ba kuin chare se aduna ekoi government na decision am loki lakadar 2021 swai bogi manung dagi di swagi matung dagi di mapan dagi nga pusalaktana ekoi khatagi puthok nga sina sufficient ohena ba madi khona sira kaina ekoi se kana gumana ngawuni harambi but we started Fishery Minister Kaishina beneficiary lisingani chanipal rom lakpagi manungda ngasi loan yentholiba se beneficiary chani nifutaretani bank taretna loan singa sipiri miyamna loan phanglaga lemna pibagum khanduna singdabagi haina bi thadokse insolution kunmatai fawbagi manungda watuna leiriba nga metric ton kun chahi gi oina mengkhatnaba pandam thamli haike akhoi gi state si loan si lawrega loan lawrebdi lemna phangbagumna recovery si tobidaba aduna bank singsina so loan si heta pibasi kiba masi lebini aduna loan lawrega loan si lawrega fajana thabak subiyo adua recovery si matam chana recover tobiribidi bank mi singna henna akoi prajada corporation pigini Lupa lakh kungi loan phanglaba khabamdagi El Dhanachandra kauba fish farmer amana hauziki matamda loan ama phangnaba hotnabada kayam wabage haiba miyamna khangnaraba wafamni tasengna thabak tawjariba farmer singda sel ama phawba tingdana government na kauraga loan yenthokpasi nungaiba poi haike farmer amana loan tanajabada hoigi
project phuk ki paisa tinghandana pibi base yam nungai chamjaraba longmi singsi da smaina yam laina pibi ragadi khoi gi manipur da ngasi khoi sinjak ta mi pan tang da bado soidana khoi government gi apam bado phangani ai nai thamjake government bo yam thagasari National Deworming Day ngasi school amadi Anganwadi Center singda National Health Mission Manipur gi miek makada hudukre Ibotons na Higher Secondary School da pangthok pathoro maduda Health Services ki Director Dr. K. Razo, National Health Mission Manipur gi State Director S. Manikant amadi Education S ki Director T. S. Kiran Kumar na maru oiba mirsingona sarukya ke Deworming gi matang da akhangai singna oza singda maru oiba wafam sing thamke Education S ki Director T. S. Kiran Kumar na Sahi taramapan phawbagi manungda leiriba angang singda nahanba deworming dagi ngakthoknaba Health Department na paikhalakliba thabag asida Education Department ki maiki dagisu mating pangani haike Director K. Razo na angang khudingmak haksang phana lehnabagi pandamda paikhalliba thabag asi mai paknaba mipung khudingmakna mating pangbiu haike Moi overall health condition ji phanba number 1 number 2 the performance in school phagalan ba number 3 the moi nutritional status phagalan ba last overall condition of the future of their life se moi ne phagalan basine ba adana masi koi department me amchangana haibadi education department ICDS social welfare department public health engineering department adagi leiba koi mayam se panchayat raj masi mayam se department me aji kusal convergence torga koina angang ji mayam se 10 lakhs 8000 muk se koi cover tawna ba tawna si Tera Tongbram Lekai Maning Anganwadi Center gi oina Tera Tongbram Lekai Community Hall da pangthoke Tharamatuda Health Services ki Director Dr. K. Razo State Mission Director S. Manikanta yauna Anganwadi Center gi worker kya susarugya ke angang singda deworming dagi ngakthokna ba guli fijake thoramasi tongan ba school khara da su pangthoke National Deworming Day gi Thoramasi District Health Society Thobal na susinduna Atokam Junior High School da pangthokre Tharamaduda District Health Society Thobal gi CMO Dr. M. Jayant Kumar Dr. K. S. Memcha JDO Thobal yauna marilainaba official singna sarukya ke Dr. M. Jayant Kumar na Thobal District ta punna angang lak ama henbada deworming gi tablet Albendazole pizanaba pandam thamni haike PICD Department ki makhada Khurai Tinsit Road ki Chingkhai Singda Sagaliba water tank asigi mapot machai puba gari kayana maram oiduna lambi asigi phibam nongmagi soksilakle masina miyam da chawnu khudong sadaba mayukna hale Sanjenbam Khulendagi Premita Kobi nupi amana lambi gi ufulna miyoi kaya na ba yawnare marileinaba singna athuba matamda miyeng changbiu haike Lakai ginabdi lambi thong nong chuba matam dana ma khoi gi chingje ninghai ra aga khoi chatpa yadran lainang ta gai khoi office ka ba yadaba school chata sing chatpa yadana block torga leihiba araiba kaya mana hostel da kaida thamaga leihiba ngamjadaba satra kaya mana school ka ba ngamdaba ana ba kaya ma yawraba adagi office ta gari achauba leitaba gari macha jingna office sa thok chasin tawriba khara mana masada ana ba lok lai laktana mayam ama leire akhoi thengnajare adugi sugumba pendaba mayam ama leire smai lambi thongji kitang sembiyo hana mari leinaba akhoi khoi ngangjarba matamda tabi daba sumba akhoi gi praja gi awaba si kaino khangbi daba china akhoi tasengna haraga di akhoi takhen sanjemda leiba praja jingna atuki matik penjadre Takhel awang lekai dagi ten subam damen kawami amana lambi asida chanariba takhel amadi sanjenbam gi miyamna thengnariba khudongsa daba singasi marileinaba singna yengsinbinaba pukning singsilakle Hujinga amuk laikang matam yorpachidadi amuk iphunjina akhoi eta khu yore satpa yadre aduna akhoina mari leinaba authority da hairaga su akhoi tabidre masi kanada wakat kadamno akhoi ban tawraga su blockade tawraga su akhoi isa iton da wajabnina masi akhoi hujik tawbam khangdadna akhoi takhen sanjama praja mayam je kanada wakat lugadage haiduna akhoi praja mayam je wana khang District NCD Cell Infalis na Anin Suba Battalion Manipur Rifles ka kusam na duna Battalion na sige campus ta diabetes, kidney, amadi liver function test lem na pangthokpaga loina na awareness program sa takre. Anin Suba Battalion Manipur Rifles ki CO gimiyeng makada pangthokpa ke maduda Battalion na sige jawan amadi family quarter da laiba miyoy chanirom na lem na detection tobaga loina na hidak langtak sing su yentoke. NCD Infalis ki District Nodal Officer Dr. L. Suranjoyna KMC karigidama pangthokpano haibagi matangda wafum kaya thamlakle
ꯁꯨꯕꯒꯤ ꯆꯥꯡ ꯑꯃꯁꯨꯡ ꯑꯦꯛꯁꯔꯁꯥꯏꯁꯀꯤ ꯆꯥꯡꯁꯨ ꯋꯥꯠꯇꯅ ꯃꯁꯤꯒꯤ ꯗꯥꯏꯕꯦꯇꯤꯁꯁꯤ ꯌꯥꯝ ꯄ꯭ꯔꯣꯟ ꯑꯣꯏꯌꯦꯕ ꯗꯥꯏꯕꯦꯇꯤꯁ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁꯦꯜ ꯗꯥꯏꯕꯦꯇꯤꯁ ꯂꯩꯕ ꯀꯥꯡꯕꯨꯗꯗꯤ KFT ꯒꯨꯝꯕ LFT ꯒꯨꯝꯕꯁꯦ ꯃꯁꯤ ꯌꯥꯔꯒꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯃꯨꯛꯃꯨꯛ ꯇꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯤꯁꯇꯟ ꯗꯥꯏꯒꯅꯣꯁꯤꯁꯁꯨ ꯂꯥꯛꯑꯕꯅꯤ ꯐ꯭ꯔꯤ ꯗꯥꯏꯒꯅꯣꯁꯤꯁ ꯂꯥꯛꯑꯕꯅꯤꯅ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯕꯤꯔꯒ ꯁꯨꯃꯥꯏꯅ ꯇꯧꯊꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯅ ꯃꯦꯟꯇꯦꯟ ꯇꯧꯗꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤ ꯈꯔ ꯁꯦꯝꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗ ꯁꯨꯒꯔꯁꯤ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒꯗꯤ ꯂꯣꯏꯅꯃꯛ ꯐꯖꯅ ꯍꯦꯜꯗꯤ ꯑꯣꯏꯅ ꯍꯤꯡꯕ ꯌꯥꯒꯅꯤ ꯍꯥꯏꯔ ꯊꯝꯖꯅꯤꯡꯏ tongan tongan ba demand kaya tanduna SSA amadi Ramsagi oza singna sangchilakkiba khongjangni sarukama oina ngasi Imphal East JDO office solon sinbaga loinana gate mamangda wakan fam chatakre sarugya khibi Rina Sharma Kobi oza nupi amana oza singna mathau thadoktuna wakan fam chatharakpa si kanada mangjabagi haiba chap chana khangi adubu tolop chang naina pidaba amadi service ki security lektabana tangai fadana khongjang sangsinbani oza singi wakat mari lenaba singna tabidrabadi hena kanba khongjang sangsilakani haike CM unaba chatluba matamdadi ngaiga nga halaga kaimta haraktana appointment se cancel tawbire karamba matamda amu unasige habasusu haibiraktre sina takpadi akhoise oza akhoise yamna hanthaba thak thambire habise akhoina khanjare akhoise tasema kidi lai taksage haibani akhoina se lamjau sorok ta sit in protest tawdana phami base oza akhoi khaktana tana satra singsu amang nga tani thoktoise aduna akhoi singi dimana si phangbu bawta khoi sit in protest siswak Freedom Fighter Ima Rajni Nale Khidabagi Ningsing Thauram Nupilal Memorial Association Manipurna Sinduna Tera Kwagachilda Leiba Association ki office ta pangthokre Association ki steering committee ki secretary Longjamba Maitei Netajina Association asina Citizenship Amendment Bill gi mayokta lepli haike Quiz gi thorom prize distribution ceremony adugumna pangthok sagadaba adu leiba ke sigumna Kudongchadraba miyam amagi mipainari asigumnaba Lok Sabha na pass tawkhra bill adubu oppose tawjare hairaga Rajya Sabha da pass tawkhidanaba miyam ama hauriba adugi saru yajaduna punamaki mafamda ojajing satra singi mafamda akhoi sumai tawdana akhoi ngasi gi thorom asidi yechokchari haiduna akhoi asigumbugi paujel du bijari Board of Secondary Education Manipurna Sinduna Class 10 gi exam da examiner oigadaba singi training program ama ngasi CC Higher Secondary School da hokre nimit humni chukna sathagadaba training program hokdopagi thoramda board ki chairman KS Kiran Kumar secretary Dr Chitung Mary Thomas amadi controller KTK namaru oiba musingona sarukya ke board ki secretary Dr Chitung Mary Thomas na pangthogadariba exam asi niyom chumna amadi ningthina pangthoknabagi panamda training program asi sinbani haike board centers haina lauthokpagi manungsida private centers yam yauribne private school the center tabi yam yauribani aduga private school centers the tariba private school teachers singse adumak utilize tawgudawribane madugi principal na OC mak oigadawribane aduga moi mayam gi cooperation adu yauraga aikoi mashi punna pangthokminagadawribane aduna private school teachers singbu yaholaroidra haibagi mipainaba adagi private school singsibu karimta role amta pira roi dabra haibagi adugumbagi jamamnaba leibado aikoi board na singdokjabani private schools teachers sing adumak invigilators or intagani moi utilize tawgani even in evaluation the yauri hujishu private school gi ojasing mayam ama training the yauri adumain tawdana examination che aikoi punna pangthok minaga dawribne with cooperation from all aspects from all sides masima thamjaninge Catholic Mission School sing amadi Manipur ningtam lan horiba lalolup amagi marakta chayetnaba yanadaba wafum kharana maram oiraga Catholic School gi academic atmosphere da akaiba lakliba amasung yanadaba wafum asina maram oiduna school singi mahirui sing tindok thinjin tawriba gari singda athingba pirakpa amadi amangata thokani haina kialakpa thawangasi mahirui singi khanduna komthokpiu haina desamgi publicity and propaganda gi secretary Baleshwar Mangangna thadorokpa cherol amana khanglakle Gari thoriba singna lawriba warep adusu mairoi singi khanduna handokpiu hairi school authority na su chaina khara phangbada school thong lonba asi thaudang yaudaba school gi thawungni tha asigi tang 13 dagi mahuksagum school hangadabani van service sing su mahuksagum mathau tawgadabani school authority singna su school da phamgadabani hairi Amarumda school singi van service lebkhiba sina mairoi singi mama mapa singna tindok thanjin tawbadagi didim lambi da Ayuk amadi nungsilgi matamda traffic jam yamna toina thokpadagi miyamda khudong sadaba kaya mayuknare masina maram oiduna mairoi singna school da matam sana yoba ngamdabagi problem ama amuk thorakle
ꯌꯨꯝ ꯑꯃꯗꯤ ꯕꯤꯖꯤꯅꯦꯁ ꯁꯦꯟꯇꯔ ꯀꯌꯥ ꯁꯥꯒꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯆꯦꯛ ꯑꯃꯗꯤ ꯂꯩꯉꯣꯏ ꯀꯌꯥ ꯄꯩꯁꯤꯟꯕ ꯑꯁꯤꯅ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯄꯟꯕ ꯑꯃ ꯑꯣꯏꯍꯜꯂꯦ꯫ ꯑꯃꯔꯣꯝꯗ ꯂꯤꯇꯜ ꯐ꯭ꯂꯥꯋꯔ ꯁ꯭ꯀꯨꯜ ꯃꯅꯥꯛꯀꯤ ꯃꯐꯝ ꯈꯔꯗ ꯒꯥꯔꯤ ꯋꯥꯔꯛꯁꯣꯞ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯝꯕꯤꯒꯤ ꯅꯥꯀꯟ ꯑꯃꯗꯤ ꯐꯨꯠꯄꯥꯠꯇ ꯒꯥꯔꯤ ꯈꯥꯝꯖꯤꯟꯗꯨꯅ ꯊꯝꯕ, ꯃꯁꯥꯒꯤ ꯃꯌꯨꯝꯒꯤ ꯆꯪꯐꯝꯗ ꯐꯨꯠꯄꯥꯠ ꯃꯊꯛꯇ ꯒꯥꯔꯤ ꯈꯥꯝꯐꯝ ꯑꯣꯏꯁꯤꯟꯕ ꯌꯥꯎꯕꯗꯒꯤ ꯃꯍꯩꯔꯣꯏ ꯌꯥꯎꯅ ꯃꯤꯌꯥꯝꯅ ꯐꯨꯠꯄꯥꯠꯇ ꯆꯠꯀꯗꯕ ꯑꯗꯨ ꯆꯠꯄ ꯌꯥꯗꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯔꯦ꯫ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯍꯤꯔꯝꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇ ꯂꯧꯖꯔꯦ꯫ ꯋꯥꯕꯤꯔꯒꯅꯨ ꯌꯨꯝꯗ ꯑꯅꯥꯕꯒꯤ ꯁꯦꯕꯥ ꯇꯧꯕꯤꯅꯕꯒꯤꯗꯃꯛ ꯋꯥꯕꯤꯔꯒꯅꯨ꯫ Medillion Home Health Care Service Manipurna adomgi mateng pangzari 24/7 nursing care at home, medical oxygen home delivery, medical equipment rental service, home sample collection, physiotherapy home visit. Agupa marunggidamak Medillion Home Health Care Service Manipur near Jennings Hospital, making healthcare accessible and affordable. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiyu. Furniture industry da chahi tara manga hen experience leiraba Mobile Furniture ngasi Manipur da chahi mari mapung fana retail stores ani na miyam gi seba pijari. Miyam service vertical sing asi khudong cha lobby ngasi lengchin biroksi Mobile Furniture Cooperative near Ufal Quarters. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Metro. Lagiba February ki tang nipal irai numi National Deworming Day numita sahi amadagi tara mapal fawda laiba ngang kudingma til laitana bahita deworming tablet lem na pijagani. School da mingchandaba madi school ka daba angang singdi anganwadi center singda hidak pijabada yawbi kadabani. February ki tang nipal da hidak pijabada chithau ba ngang singi damakta lagiba February ki tang tara mari da hidak pijagani. Til laitaba masamau phaba angang singna thanba Bharat ama ohellasi. Honda car ki mamal February ki tang amadagi hengale adubu sangai Honda da February ki tang tara fawda booking tobiki ba customer singda ariba mamal da car sing yon jagani. Customer sing damakta lupa lising tara mapandagi lupa lakamal lising kun mga fawagi discount su pizari. Honda car sing asi Japan ki multinational company na sabani anoba technology amadi safety feature kaya yauri. Athuba matamda gari airport road ta leiba sangai Honda da lakbiu amasung khudong chabasing silobiu. The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Manipur ki ahanba 24/7 lamjingba capna miyam gi sebada leizari. Manipur ki district sing amadi mapal lam sing da chananabagi book tobiyu luhongbagi akhanaba discount su pizari. Contact tobira 1800-102-7959 amadi 8794613154. Notice the ahanbo in a National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makada Financial Institute amo in a sakangraba Pradhan Mantri Awas Yojana Housing for all mission ki makada subsidized loan pibada mangzil thariba Panchoibi Housing Finance Company Limited amadi masigi subsidiary companies singi sister yauna punna branch tara hum doyang duk jare miyam financial facilities sing lobi na bading sing jare Panchoibi Housing Finance Company Limited and its subsidiary group of companies. Break matung da mayamu taram nokchare makata ba pauda UFO gi luching purel oibiramba oza mani sanana langon taukiba tei taramari farak pagal loinena nimid arsibu ningsingba oina ngasi langol gi amam lokta leiba UFO gi sanglenda oza gi mafamda thauni thorom pangthokre thorom aduda lamda masigi jiriba mori amadi tongan tongan ba mafamdagi lakpa UFO gi member lising manga romna saruk yakhe
Ithai Kunau Mera Paibi, Ithai Modern Civilization Club, Ithai na Sinduna, Ngarang Numidang Citizenship Amendment Bill Gimayokta, Ithai Kunau Kaitel Dagi Horaga, Kumbi Kaitel Fauba, Mairagi Kongset Amusat Kre. Saiton Dasu All Manipur Women Voluntary Association Saiton Unit Nupi Samas Saukat Loop Saiton Sinduna Saiton Gi Akwebada Bill Gi Mayokta Yaningda Bafungdok Tuna Meragi Kongset Amusat Kre Saiton Kaitel Dagi Hauraga Chatkiba Kongset Adu Saiton Hayai Kon Fawa Chatlaga Saiton Kaitel Darushin K Sarugya Kibi Nupi Amana Bill Siki Mayokta Sangshilak Pakongjang Kudimag Sarugya Gani Hari Taragadi Nipura se Pura Lupsan Kibaga Manadna Oigadorbanina, Chief Minister na Manungda Kari Jaurigi Haina Kongdoli Basingse, Manipur Praja Singi Damakta Kalaga, Kudimak Singse, Tahon Bapami, Adugi Matakta, Mempegna, any Loropa Togdang Kudimakta, Kongjang Kudimakta, Saitongi, Maira Paibi Group, Singna, Saruga Zagani. Women Development Society Pubala Amadilam da Madongi Miyamna Sobil Gimayokta Ngarang Numidang Pubalagi Akwebada, Meragi Kongset Amusat Kre. Citizenship Amendment Bill Sanaba Yaroi, Manipur Gingam Kai Yaroi Haina Miam Nakolau Kia Lauke. Citizenship Amendment Bill Buyaning the Bufungdok Duna Pasoi Part 3 da Infal Jiri Lambi Tankai Tingduna, Wakanifam Chatakre, Pasoi Tuliaima Sanctuary Club, Pasoi Part 3, Pasoi Apun Manupi Loop, Mine Empowering Center Amadi, Paul Star Public School, Pasoi Part 3 na, Sarugyaduna Satakiba Wakanifam Aduga Mari Lainana, Awang Nompo Bharata Citizenship Amendment Bill Sanaba Yaroi Haiba Kolau Kia Sulauke, Wakanifam Aduga. Wakanifam Aduda Sarugya Kibi Pasoi Apun Manupi Lufki, President Kongman Tabam Anglembina, Pali Balenga Gasina, Miang Kolau Tabida Bastipende, Miam Nataliba Dimanasi, Makoi, Bumna Makisu Sarukya Ribani, Atibumatamda Parliamenta passed Okiba Citizenship Amendment Bill Handuka Dabani Haike. Hoji Pali Basarka Sita Koki Prazana Haiba Wama Potabide, Hujimanga Mak Tokyo. Air pollution and chronic obstructive pulmonary diseases haibasida nomagi oiba sensitization workshop ama hotel nirmala da pangthokre National Program for Prevention and Control of Cancer, Diabetes, Cardiovascular Diseases, Stroke, New Delhi, National Health Mission Manipur, State Environmental Health Cell Amadi Directorate of Health Services Manipur ka puna sinduna pangthokiba thoram aduga mari lainana Health Department ki Joint Director su oiriba State Epidemiologist Dr. L. Gozendrona Fungdorakpada, Bharat ki tongan ba state singda nungsit sengdabana maram oiduna haksangda kudong thiba laina kaya pokhaliba asidagi kharda oiraba su mangjongna ngak thokpak ngamhaunaba ngasigi workshop asi pangthokpani haike. Maki hoina Manipuria chap sabata tadi phangdri adubu khoi na sexual haudragadi khoi gi atopa state singda tawriba khoi gi air quality index ka on ma phamda ngasidi air quality si yam phatre ka hariba adi anai nam nangiba mayam se akhoi da su adum aduba yamna ahenba tamthiba thodok singdu lakpa yabagi akiba leiminina khona laktringe yorutringe matam stage dagi hona sikhindarang la hona nabaina sumba awareness program se pangthok horpani na hajatar Kaibul Lamjau National Park ki akoi badalai bayum da yok pasa sing hida kapthok pagaluinana awareness program chatharak padu ngasi Kumbi Municipal Council gi manung chanba ward number 8 Kumbi Lai Lampak Solution Kre Park and Sanctuary Division Government of Manipur na Kaibul Lamjau National Park amadi Wildlife Institute of India ga Veterinary Department ka khusamnaduna chatharak pa vaccination program luishin bagi thoramaduda Kaibul Lamjau National Park ki Forest and Park Sanctuary gi Deputy Chief Conservator of Forest Ajita Longjam yauna marilena ba official kya susaruk yake vaccination program aduda san iroi amadi ok yauna punna yumsa chamangarom hida kapthoke Ajita Longjamna mass vaccination program asi yumsa singdagi Kaibul Lamjau National Park manung da leiriba sangai yauna atei sa singda leina tina kaya sandoraktana ba section thorang lokhatpo oina pangthokpani haike Domestic action akhoi miga samnaraga leibane akhoi laina kharap pubuse akhoi sangai natraga akhoi kharsada laina se transfer toragadi akhoi da luna thokpa aduna akhoi na precaution preventive measure oina akhoi hanagi park akhoi da leiriba sasan myam se hida kapthok haibase akhoi annually chahi amada anirak natraga ahumlak regularly toba akhoi park ni tatna toba thabak ne thamjak Ngarang bom pokai kiba mapal kangjebung maningi sarukta ngase police na combing operation chatakre nupa nupi punna mioi chani rom verification chatake nan Manipuri yauna mioi tarani thoi makha taba verification gi damak city police ta sinakre Hojek maroi ba pau amo
CAB gi matang da lenga ka miyam ga mod kina balai haina Chief Minister NDN haikre amadi National Deworming Day ngasi school amadi Anganwadi Center singbo tukre Pabagi wana jais timna pizza pa matasro shinjare yeng tabiri basingba mukahna